Masigine, nupi se, ikai ba su khangdi ni, ngangi ba sai ba tawri myam se, adum lei ni. Chalona tala phau, ikai ba khangdi ba. Mamai na maron makalli ba. Manembok aduna thangnaba ka adudagi thoibibu tanaba nganglami. Makubok adudi manembok aduna ngangli sakliba mayam adu amata tahauramde. Ibema, nangna adum kaptuna leirabadi ipa khoidi karamna leigani. Nangna kapado ipa uraga thawa yamna nuwaiteba. Karigino, chagidamang ipa leirisidi. Imongna ne tawningba khudimag taw ipa na loina yari. Keyo, nana leyo nasado. Karigino nang imak maksanna adum kaptuna leiribabo. Sigriba leikidaba magidamagta adum khallaga leibudi yaroide nangbo. Nasado, sokchelakanieba. Babu, kapti nacha. Ipa na udana khangdana hairibani. Kapkanu ko, cha sidi ipa khoi myam leiriba sidi karigi wakhal hantaribano. Chana tawning khudimag taw ipa na yari. Imau gidamakta ne, ipa na nangi tamona tawramba thabak to. Imau da hanjanna ba kanna chelibani ai. Masisu hojiksu office ta satkadoribani. Karimta khanganu imau sidi ipa leiri sidi. Acha bu khanbiri si pa bung khakta gaire. Kapkanu. Sagi damakta ipa khoi leiri sidi. Sagi thabak to pana namduna hanjanna ba honagani. Yana ba kanna siengani. Sa sidi karimata khallunu. Pachaluki ko. Babu, thabak mahu hanjan ba haido aidi lari. Ipa loina khangi. Oiduna su shabu thabak mahu hanjanna ba ipa na kanna siengani. Ipa office ta chaluki ko. Amuk ta hainaruki ge. Ipa chaluki ko amuk kaptuna leiranu ko. Moi babu, kalai sapi ka dori bano. Ai loina ta haurabani. Laik lai sugi mangan phang musuna taba. Nupi esi kita magtane, moi babung na ne. Usin chen na honari bado. Oi roi. Ai koi gi ne. Mai chom na bathabak to, moi babung na sinbi ge khanbi gano. Hayeng ne mimang thok na bathabak to, tawbi gano, moi babung. Kai daw wagi chok ka dori bano. Kari gi mimang thok ka dori bano. Sebu mina tawna ta bathabak lo. Sa gi damakta di ai leiri. Ai no honagani. Imong na tema de gi isani. Sa lai kidrabani na mabo ai isa sang na yokani. Magi apam puna ai tawhangani. Shabu namdana ai thabak hanjanna ba. Yana ba ngangnagani. Nang thamo yamna kanbe mi ni nang. Ai yaning de ko. Sa du leitrabadi isa du na nungsina tawjarami ba mahaksi luna chana thambigadra haraga nangna adugi ona tena bada thabak tawri. Ai yaning de ko. Ai mangda ne matungda wahai nuwai taba sisinaraba nang ai bu phatte haigano ko. Ai chale. Moi babung sidi pura yadre. Ko se pura sae. Ko ki doktor ma tana daba yaroi dawri. Sir, ai amta chongjarake. Khura, lengsen biro. Lao phambiru lao. Chango. Sir, aigi ichagi mahutta imongna thabak mahut chillaga tawbagi hena haijarambadubu. Sir, adubu kari khanabi kharage adu khangjaningduna lakjaribani sir. Khura, nachada sir kawbudo nuwaijade. Adum ming kawbiyo khura. Khura, namong nupiduna larik mayek amata chatte haibaduda hek yabagi bangal thoktre khura. Mahakna class 12 phau tang tamumnagadi khura yam laiba thabakni. Ado kari haigadamno khangdre khura. Joy gi khaluradi khura yam nungsi. Joy di yamna phaba mini khura. Mahakna ikhoi gi office sida phatana ba thabak amata taromde khura. Phaba ngaktani mana taromis. Magi khaluradi khura ai khangde khura ai kari haigadamno. Ibungo na yana ba amuk ta honabiyo. Chanu pa do hek leikidabadagi imao do punga ngawre angaw biga pangkak oire. Yeng mangamdaduna mirak kitang thoksana ba haiduna ipana khalak libani. Nang khura sune sien biaba chong biaba honagi mahagi mek chatribado chatna ba khura kanna honajagi. Khura yaroina haiba sungamdre jogi khallubada. Ado khura hayengse imong nupido amukta puraga khura amukta lakpiyo. Aduga amuk khanarase khura. Hoi ibungo hayeng imong nupido puraga lakserage. Ado yana ba amukta ibungo na kanna honabiyo ko. Adudi khura amuk chatlage ko. Hoi khura nacha amuk lijahorage din. Kya lasi tadre tawris. Jo ye khaluradi hapninge amuksu. Aduga larik mek amata chatte haiba sida amuk matha sari tawris. Tho ba malakserani marana hek yengage heng laga mayak chalan ba yagadori bra kamai taw mo no do haipet yeng thoke aduga khanarage. Ibungo aduna haihori ba wari duna di yagadabagi mami ure. Ai imong nupi si
ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯃꯆꯥꯗ ꯂꯥꯏꯔꯤꯛ ꯈꯔ ꯈꯔ ꯇꯥꯛꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯌꯨꯝ ꯌꯧꯕꯒ ꯑꯩ ꯇꯣꯝꯕꯒꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯃꯌꯦꯛ ꯈꯔ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯈꯔ ꯆꯠꯅꯕ ꯑꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯃꯁꯤꯗ ꯈꯔ ꯈꯔ ꯇꯥꯛꯍꯟꯕ ꯇꯥꯔꯦ ꯏꯃꯧ ꯑꯁꯤ ꯑꯇꯩ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯑꯣꯖꯥ ꯅꯦꯛꯂꯨꯔꯕꯁꯨ ꯑꯃꯨꯛ ꯏꯀꯥꯏꯈꯤꯅꯤ ꯏꯃꯧ ꯑꯁꯤ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯃꯁꯤ ꯑꯩ ꯍꯥꯏꯅꯔꯒꯦ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯏꯃꯧꯁꯤꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯀꯧꯕ꯭ꯔꯣ ꯀꯧꯋꯦ ꯀꯧꯋꯦ ꯏꯆꯥꯒꯤꯅꯦ ꯊꯕꯛꯇꯣ ꯍꯥꯏꯅꯔꯕꯅꯤ ꯌꯥꯗꯣꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯑꯩꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯑꯉꯥꯡ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯂꯥꯏꯔꯤꯛ ꯈꯔ ꯈꯔ ꯇꯥꯛꯅꯕ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯅꯔꯨꯒꯦ ꯇꯧꯔꯤꯕꯅꯤ ꯅꯨꯡꯗꯥꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯥꯛꯍꯟꯁꯤꯀꯣ ꯅꯪ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯧ ꯌꯥꯗꯣꯔꯕꯅꯤ ꯊꯕꯛꯇꯤ ꯏꯄꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯥꯏꯅꯗꯅꯅꯦ ꯍꯌꯦꯡꯗꯤ ꯏꯆꯥꯒ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯑꯣꯅ ꯃꯈꯣꯏꯒꯤ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥꯒꯤꯗꯤ ꯄꯥꯕꯨꯡ ꯅꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯤ ꯅꯆꯥ ꯂꯣꯏꯅ ꯏꯟꯖꯒꯦ ꯄꯥꯕꯨꯡ ꯅꯪꯗꯤ ꯏꯃꯧ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯦ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯗꯤ ꯏꯄꯥ ꯍꯥꯏꯅꯔꯨꯈꯤꯒꯦꯀꯣ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯗ ꯍꯣꯔꯦꯟꯗꯒꯤ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯔꯨꯔꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯈꯛꯇꯅꯤ ꯑꯩꯒꯤ ꯈꯟꯕꯤꯔꯤꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯝꯗꯕꯒꯤꯅꯦꯕ ꯉꯁꯤ ꯋꯥꯔꯤꯁꯦ ꯊꯣꯏꯕꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯀꯥꯏꯔꯗꯤ ꯁꯤꯗꯤ ꯀꯩꯝꯇ ꯍꯩꯔꯣꯏꯀꯣ ꯑꯗꯣ ꯏꯇꯩꯃꯗꯤ ꯀꯩꯝꯕꯨ ꯍꯩꯇ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯏꯇꯩꯃꯒꯤ ꯃꯤꯡꯗꯣ ꯑꯗꯨꯇꯪ ꯏꯕ ꯍꯥꯟꯅ ꯉꯁꯤꯗꯤ ꯍꯩꯅꯕ ꯍꯣꯠꯅꯔꯁꯦ ꯑꯗꯨꯒ ꯍꯌꯦꯡꯗꯩꯗꯤ ꯑꯇꯣꯞꯄ ꯂꯣꯏꯅ ꯇꯥꯛꯄ ꯌꯥꯕ ꯍꯩꯕ ꯌꯥꯕ ABCꯒꯨꯝꯕꯀꯣ ꯑꯗꯒꯤ 1 2 3 ꯒꯨꯝꯕꯗꯣ ꯑꯃꯨꯛ ꯇꯝꯁꯦꯕ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ나 ꯏꯇꯩꯃꯒꯤ ꯃꯤꯡꯗꯣ ꯏꯕ ꯍꯥꯟꯅ ꯍꯩꯅꯕ ꯍꯣꯠꯅꯁꯤꯀꯣ ꯇꯨꯍꯦꯟꯕ ꯏꯇꯩꯃꯗꯤ ꯍꯩꯗꯧ ꯃꯥꯟꯗꯦꯅꯦꯍꯦ ꯃꯤꯡ ꯏꯕꯗꯣ ꯏꯇꯩꯃ ꯅꯅꯥꯎꯅ ꯇꯥꯛꯇꯣꯏꯁꯤꯗꯤ ꯃꯌꯦꯛ ꯈꯖꯤꯛ ꯈꯛꯇꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤꯒꯤ ꯃꯃꯤꯡ ꯍꯥꯟꯅ ꯏꯕ ꯇꯝꯂꯝꯃꯤ ꯄꯣꯠꯅꯤ ꯍꯩꯅꯤꯗ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯕ ꯇꯨꯍꯦꯟꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅꯦꯍꯦ ꯏꯕ ꯍꯩꯔꯦ ꯃꯤꯡ ꯐꯥꯎꯗꯤ ꯑꯗꯨꯅꯦ ꯏꯇꯩꯃ ꯌꯥꯝ ꯂꯥꯏꯕꯅꯦꯕ ꯂꯨꯗꯕꯅꯦꯕ ꯀꯩꯁꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯤꯡ ꯏꯕ ꯍꯩꯔꯕꯅꯤꯅ ꯌꯥꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯐꯖꯅ ꯑꯇꯩ ꯂꯣꯏꯅ ꯇꯥꯛꯑꯁꯦꯕꯀꯣ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯆꯠꯂꯣꯀꯣ ꯑꯗꯨ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯀꯥꯏꯕ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯗꯣꯛꯑꯣꯏꯗ ꯀꯅꯥꯗꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯏꯇꯩꯃ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯐꯖꯅ ꯑꯇꯩ ꯇꯥꯛꯑꯁꯤꯀꯣ ꯆꯠꯂꯦ ꯅꯅꯥꯎ ꯏꯇꯩꯃ 이비엠아 토이비 ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣꯅꯦꯍꯦ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯥꯛꯑꯣ ꯏꯄꯥ ꯉꯥꯏꯔꯦꯀꯣ ꯍꯥꯏ ꯁꯣꯔꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯧꯒꯤ ꯉꯁꯤ ꯍꯥꯏꯅꯕ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯡꯒꯣꯜ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯃꯨꯛꯇ ꯌꯥꯍꯟꯕꯤꯌꯨꯀꯣ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦꯍꯦ ꯄꯥꯕꯨꯡ ꯂꯣꯏꯔꯦ ꯆꯠꯂꯁꯦ 이비엠아 ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯔꯤꯕꯔꯥ ꯅꯃꯥꯏ ꯅꯃꯤꯠꯀꯥꯇꯣ ꯈꯔ ꯀꯦꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ चलो चलो नफी नरोन कातो अमु सिंदोरऊ नमाय नमित कातो खरा केरऊ चलो पा येंबा नुंगाइते ꯄꯥꯕꯨꯡ ꯌꯥꯔꯅꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯁꯦ ꯑꯩ ꯀꯦꯕ ꯇꯜꯂꯦꯕ ꯌꯥꯔꯅꯤ ꯁꯤ ꯐꯤꯔꯣꯟꯁꯦ ꯑꯗꯨꯝ ꯆꯠꯂꯁꯦ फरे फरे चाना याद्रबनिना लाओ लाओ चलसे होरेने इबुंगो सार अदुना हंगलक्पा खुदिंगमक फजना फजना खुम्मुको महाकना तौबा ngamgadra adu dan mayam hairpado ngamgani hayuko ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯈꯨꯝꯒꯦ ꯑꯗꯨꯝ 이붕어 아이 아묵다 정지할게 에 구라 장비로 이붕어 이목 누피도 보래 마학수 장한 자라 하이브라 이붕어 호이 장한 비로 구라 이베마 토이비 암때 장어 하이 구라 좀 lep다나 레레 밤비요 구라 시디 얌 파제이 해 깨깨다바 마이 통아 시다보 아주 얌 파자라시나디 스키가 깨레디 마이 따니 해 얌 파제이 시데 ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯦ ꯐꯝꯕꯤꯌꯣ ꯌꯥꯅꯤ ꯁꯣꯐꯥꯗꯨꯗ ꯍꯣꯏ ꯈꯨꯔꯥꯁꯨ ꯐꯝꯕꯤꯌꯣ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯔꯦ ꯁꯨꯝ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯂꯥꯏꯔꯤꯛꯁꯦ ꯃꯌꯦꯛ ꯀꯔꯤꯝꯐꯥꯎ ꯈꯪꯉꯛꯇꯕ꯭ꯔꯥ ꯏꯇꯝ ꯇꯝꯃꯛꯇꯕ꯭ꯔꯥ ꯏꯁꯥꯒꯤ ꯁꯣꯏ ꯇꯧꯕꯗꯤ ꯉꯝꯕ꯭ꯔꯥ ꯃꯤꯡ ꯏꯕ ꯁꯥꯔ ꯂꯥꯏꯔꯤꯛꯇꯤ ꯏꯇꯝ ꯇꯝꯃꯛꯇ꯭ꯔꯦ ꯁꯥꯔ
ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯇꯥꯛꯄꯤꯗꯅ ꯃꯤꯡ ꯏꯕꯗꯤ ꯉꯝꯃꯦ ꯁꯥꯔ. ꯒꯨꯗ. ꯑꯗꯨ ꯐꯩ. ꯉꯔꯥꯡꯇꯪ ꯇꯥꯛꯄꯗ ꯃꯤꯡ ꯏꯕ ꯍꯩꯔꯤꯗꯨꯅꯗꯤ ꯅꯪ ꯑꯁꯥ ꯌꯥꯝꯅ ꯂꯩ. ꯅꯪ ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯉꯝꯃꯛꯀꯅꯤ. ꯑꯗꯣ ꯅꯪ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ. ꯈꯨꯔꯥꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯑꯩ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ. ꯌꯨꯝꯗꯁꯨ ꯈꯔ ꯀꯟꯅ ꯍꯣꯠꯅꯍꯟꯕꯤꯔꯣ. ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯛꯇꯅꯕ. ꯑꯩꯅ ꯑꯗꯨꯝ ꯖꯣꯏꯒꯤ ꯈꯜꯂꯒ ꯌꯥꯅꯕ ꯁꯤꯟꯖꯔꯒꯦ ꯈꯨꯔꯥ. ꯖꯣꯏꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ. ꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯅꯕ ꯍꯣꯠꯅꯔꯒꯦ. 이붕어, ꯅꯪꯅ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯅꯪ ꯈꯨꯔꯥ ꯌꯥꯝꯅ ꯄꯦꯜꯂꯦ. ꯌꯥꯝꯅ ꯍꯔꯥꯎꯋꯦ. ꯑꯩꯒꯤ ꯏꯃꯧꯁꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ. ꯑꯩꯅꯅꯦ ꯌꯨꯝꯗꯅꯦ ꯍꯣꯠꯅꯍꯜꯂꯒꯦ. ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯃꯥꯏ ꯆꯣꯞꯇꯅꯕ ꯑꯩ ꯁꯤꯜꯂꯛꯂꯒꯦ. ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯏꯕꯨꯡꯉꯣ. ꯍꯣꯏ ꯈꯨꯔꯥ. ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯈꯨꯔꯥ. ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨꯕ. ꯊꯣꯏꯕꯤ ꯀꯧꯋꯦ ꯁꯥꯔ. ꯊꯣꯏꯕꯤ, ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯔꯛꯎꯀꯣ. ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯇꯦ, ꯏꯕ ꯄꯥꯕ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯗ ꯑꯩꯅ ꯈꯪꯍꯟꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯁꯥꯅ ꯌꯨꯝꯗ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯛꯎꯀꯣ. ꯖꯣꯏꯒꯤ ꯈꯜꯂꯒꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯒꯗꯕ ꯅꯠꯇꯦ. ꯌꯥꯝ ꯅꯨꯡꯁꯤ ꯖꯣꯏꯗꯣ. ꯃꯥꯒꯤ ꯈꯜꯂꯨꯕꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐ ꯐꯠꯇ ꯈꯟꯊꯗ꯭ꯔꯕꯅꯤꯀꯣ. ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯎꯔꯦꯅꯦꯍꯦ ꯍꯔꯥꯎꯃꯟꯗꯅ. ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯈꯨꯔꯥ. ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ. ꯑꯗꯣ ꯏꯃꯧ ꯅꯨꯄꯤꯗꯨꯗꯤ ꯀꯟꯅ ꯍꯣꯠꯅꯍꯟꯕꯤꯌꯨꯀꯣ ꯈꯨꯔꯥ. ꯍꯥꯏꯁ, ꯃꯁꯤꯗꯤ ꯃꯁꯛ ꯑꯁꯤ ꯏꯪꯅ ꯐꯖꯩꯍꯦ. ꯑꯩ ꯐꯥꯎ ꯉꯥꯎꯏ ꯑꯁꯤꯗꯤ. ꯀꯦꯔꯗꯤ ꯏꯁ ꯂꯣꯏꯅꯤꯗ. ꯐꯖꯩ ꯑꯁꯤꯗꯤ.